ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯦꯃꯤꯂꯤ ꯑꯅꯤꯗ ꯈꯪꯍꯟꯕꯤꯌꯨ ꯃꯁꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯦ ꯑꯗꯨꯕꯨ ꯃꯦꯗꯥꯝꯅ DGP ꯑꯩꯈꯣꯏꯒꯤ ꯔꯥꯖꯤꯕ ꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯉꯁꯤ CBIꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯅ CBIꯗ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯇꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯔꯒ ꯍꯌꯦꯡ ꯄꯨꯡ 19ꯗ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯁ꯭ꯔꯤ ꯀꯨꯜꯗꯤꯞ ꯁꯤꯡꯍꯒ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯇꯥꯡ 23ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯂꯩꯔꯤ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯁꯔꯨ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯁꯤꯡ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯅꯤꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯄꯥꯕ꯭ꯂꯤꯛ ꯑꯃꯁꯨꯡ CSOꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯁ꯭ꯔꯤ ꯀꯨꯜꯗꯤꯞ ꯁꯤꯡꯍꯒ ꯎꯅꯔꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯔꯛꯄ ꯃꯇꯝꯗ ꯍꯧꯈꯤꯕ CBIꯅ ꯐꯥꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨꯗꯒꯤ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨꯒꯤ ꯑꯔꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯅꯧꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯅꯧꯕ ꯀꯔꯤꯒꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯇꯨꯝꯃꯒ ꯑꯩꯈꯣꯏ CBIꯅꯁꯨ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯃꯃꯤ ꯎꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯊꯝꯃꯤ ꯂꯣꯏꯅꯅ ꯃꯦꯗꯥꯝ ꯒꯕꯔꯅꯔꯅ CBIꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯆꯤꯊꯤ ꯑꯃ ꯑꯩꯈꯣꯏ ꯄꯤꯔꯛꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯩ ꯑꯦꯛꯁꯟ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯕ ꯑꯩ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯃꯛꯄ ꯅꯠꯇꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄꯨꯡ 19ꯗ ꯁꯤ ꯑꯩꯈꯣꯏ ꯀꯨꯜꯗꯤꯞ ꯁꯤꯡꯍ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯦꯞꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫